Kiba. Ay binocular na thao kano. Tudor. Hi guys, welcome back. Ay ngasi among video se anong namgena tawbane. Ado ngasi gi video si kaysun tam natte bako. Aina akoy chanupi akoy chenglay mado thama panida aphautre ba. Masa saga pang ka tawpadagi sigan po fudore bako. Ado na masi kapa yatre na adai si mathang tawbi ma si huji tha tara phagre ba. Aduna tha tara phar modi helagadi kapa yai ba. Ado wala kapa yadi hai. Moi angin hai da khangbu wai su khangdi ba. Ado ngasi kapthore mai version tu so. Ado hida kapa matda angang gaise nungdin kem tam bidan na hinda hawdi lai sa kala na ya dadi nung pa maga lai da bang tam nei tawudam tawi ba. Ado khoi oi da hida kapa ise 45 days da hawai da kapa ise hida su kapte sen hai ba. Hinda su kapte man ki nung da wayang kada mami mamla tor ba. Mo da man da kada am pali da yar. Na pa da sama ga lai da ba. Khamya do thama pan kaya na di hai ko. Moi an at moi akoy gi cha thoi mo di kitang han ni ba kang khra na di na di thao chi abo khai di na ise adu hai do aina loi sat bi wa na loi sale ko du ni pa loi da ma mamin ro chu da ai ku me aina video se yum da gi happy tang dang ge sum dang gen tau bane hoi boring chu ba bu jar am di ko gi video se ado ai di ka shu to pa content do pak lai ti sem ba chu hai ti du kai di sum angang ka chen na ko ma na hai chawra ka da memory gumba dum ꯁꯦꯝꯅꯤꯡꯕꯒꯤꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯦꯞꯇꯕꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤꯀꯣ ꯑꯗꯣꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯂꯦꯞꯇꯕꯤꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯑꯩ ꯃꯊꯪ ꯍꯥꯞꯄꯛꯑꯒꯦ ꯕꯦꯝ ꯃꯊꯪ ꯑꯩꯅ ꯍꯤꯗꯥꯛ ꯀꯥꯞꯄꯨꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯑꯁ ꯌꯥꯝ ꯁꯥꯊꯤꯕꯅꯦꯕ ꯃꯥ ꯍꯤꯗꯥꯛ ꯀꯥꯞꯄꯁꯤꯀꯣ ꯈꯪꯕꯅ ꯈꯔ ꯈꯪꯗꯕ ꯀꯥꯞꯄꯅ ꯈꯪꯗꯕ ꯋꯥꯅꯤ ꯑꯗꯒꯤ ꯃꯥꯗꯤ ꯈꯔ ꯑꯅꯝꯁꯨ ꯈꯔ ꯀꯜꯂꯦ ꯑꯗꯣ ꯃꯁꯥ ꯈꯔ ꯀꯜꯂꯦꯕ ꯃꯥꯁꯦ ꯌꯨꯖꯔꯒꯁꯨ ꯈꯔꯗꯤ ꯐꯩ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯑꯗꯣ ꯌꯦꯡꯉꯁꯦ ꯑꯩ ꯃꯥꯒꯤ ꯍꯤꯗꯥꯛꯀꯤ ꯆꯦꯔꯥꯡ ꯃꯌꯥꯝꯗꯣ ꯈꯔ ꯄꯨꯊꯣꯛꯑꯒ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯁꯣꯝꯗ ꯌꯧꯔꯀꯥꯟꯗ ꯍꯤꯗꯥꯛ ꯀꯥꯞꯄ ꯆꯠꯆꯔꯨꯒꯦ ꯆꯤꯡ ꯎꯕꯁꯦ ꯀꯩꯅꯣ ꯃꯣꯏ ꯃꯥꯟꯕꯅꯦ ꯍꯥꯏꯕ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯊꯣꯡꯁꯨ ꯂꯣꯜꯂꯝꯃꯦ ꯑꯗꯣ ꯊꯣꯡꯒꯜꯂꯨꯅꯦ ꯍꯥꯡꯕꯨꯗꯤ ꯍꯥꯡꯗꯣꯔꯦ ꯂꯥꯛꯑꯦ ꯃꯣꯏ ꯃꯦꯗꯥꯝꯕꯨꯗꯤ ꯅꯠꯇꯦꯅ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯑꯗꯣ Kiba. 비비대 야 빠봉빠만 로고 짝터 나가도 마빠말라 비다 에베 빠네 나가다가 게달래 하나지다 깜돌이 하나지다 깜돌이 거기 좀 더우리 것 같다 Ay binocular na thao kano. 에이 하나 더 샷자 Stop thôi đi xe. Oh. Ôi. Rất là bụng là. 이거 그래 많이 다디 밤을 허비 얘기죠 Tân mình giữ sang có gọi là em mang hoàn là lúc chúng ta tự hiểu gọi anh sáng ta thêm không 어 abe mà rồi sao abe mà rồi abe mà rồi 오. 오. 거기다 왜 나? 아니, 삭제돼. Mỗi lần ngồi đóng bia thì lúc kia không mang nào 시리 깜지 thì không được nhiều còn đang là xuống nước cái đấy nhưng mà còn kia mà còn còn đang là rất là sự luôn hàng cái đây mà hàng cái này thằng nào ở đây mà đâu xí vào ở đây mà đâu ở đây mà đâu
ꯁꯤꯗꯩꯗꯅꯦ ꯄꯥꯔꯁꯦꯜ ꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯑꯩꯁꯦ ꯌꯥꯔꯣꯏꯀꯣ 나비대 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 한번 당할 한번 당할 한번 당할 아주 많이 깎으니까 어 ꯍꯣꯏ 노래 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 한디 할래봉봉 근데 한박이 히다 까쁘긴 한번 해요 기분이잖아 또 항상 대남 타게 너 그만아 짱에 가서 또 어디 탐남매 통지 통감들 아주 통도 오기게도 깡소이가 ꯆꯝꯐꯨꯠꯀꯗꯤ ꯎꯔꯝꯃꯦꯕꯀꯣ ꯕꯕꯥ ꯉꯥ ꯑꯌꯥꯏꯕ ꯂꯩꯔꯦ ꯑꯗꯨꯗ ꯆꯥꯗꯧ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯩꯁꯦ ꯕꯦꯝꯃꯒꯤ ꯁꯨꯝ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯐꯤꯔꯣꯜ ꯀꯣ ꯃꯥꯗꯤ ꯑꯍꯤꯡꯗ ꯁꯦꯠꯄ ꯐꯤꯔꯣꯜꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡꯆꯣꯠ ꯆꯣꯠꯇꯣꯏꯅꯦꯕ ꯃꯄꯥꯟ ꯊꯣꯛꯆꯟꯕꯩ ꯆꯣꯠꯄꯅꯦ ꯅꯠꯇ꯭ꯔꯒꯅ ꯍꯨꯃꯥꯡ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯅ ꯑꯁꯤꯀꯥꯟꯁꯤ ꯅꯣꯡꯃꯗ ꯐꯤꯔꯣꯜꯁꯤꯗꯣ ꯈꯔꯗꯤ ꯍꯣꯡꯉꯦꯕꯀꯣ ꯑꯗꯨ ꯁꯨꯗ ꯌꯥꯗꯕꯅꯤ나 ꯑꯗꯨꯁꯨ ꯁꯨꯗꯣꯛꯑꯒꯦ ꯊꯕꯛꯁꯨ ꯈꯔ ꯌꯥꯝꯃꯦ ꯑꯗꯨꯅ ꯀꯥꯡꯁꯣꯏꯒꯗꯣ ꯑꯩ ꯀꯨꯀꯔꯗ ꯑꯣꯏꯅ ꯀꯥꯝꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯁꯝꯃꯦꯅ ꯂꯣꯏ ꯍꯥꯞꯆꯜꯂꯒ ꯑꯗꯨꯗꯤ ꯊꯕꯛ ꯌꯥꯝꯕꯅꯤꯅ ꯑꯃꯨꯛ ꯑꯁꯤ ꯀꯞꯄꯛꯇꯣ ꯁꯣꯏ ꯃꯥꯜꯂꯦꯕ ꯑꯩ ꯈꯟꯕꯗ ꯑꯗ ꯃꯣꯏꯁꯤꯗ ꯑꯩꯅ ꯍꯜꯂꯛꯄ ꯊꯝꯃꯛꯄꯒꯤꯗꯤ ꯀꯌꯥ ꯅꯥꯗꯕꯅꯤꯗ ꯑꯗꯨꯝꯗꯤ ꯍꯥꯏꯔꯛꯑꯦꯕ ꯅꯥꯗ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯣ ꯑꯗꯨꯝ ꯅꯥꯗ꯭ꯔꯦ ꯍꯥꯏꯅ ꯂꯥꯏꯊꯣꯛꯄ ꯅꯠꯇꯕ ꯅꯥꯗ꯭ꯔꯒꯁꯨ ꯁꯨꯝ ꯈꯪꯗꯦ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂ ꯊꯝꯈ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯃꯥꯅ ꯀꯞꯊꯣꯛ ꯀꯞꯁꯤꯟ ꯇꯧꯔꯒ ꯑꯩ ꯐꯃꯨꯡꯒꯗꯤ ꯄꯥꯛ ꯂꯣꯏꯁꯤꯜꯂꯝꯗꯦꯕꯀꯣ ꯍꯥꯏꯐꯦꯠ ꯑꯩ ꯇꯥꯁꯜꯂꯒ ꯑꯩ ꯀꯨꯝꯃꯒꯦ ꯐꯤꯔꯣꯟ ꯇꯣꯛꯑꯒ ꯕꯦꯝꯃꯒꯤꯗꯣ ꯐ꯭ꯔꯣꯛꯀ ꯂꯣꯏ ꯂꯧꯊꯣꯛꯄꯤꯔꯝꯃꯦ ꯑꯄꯥꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ ꯐꯨꯔꯤꯠ ꯑꯃꯒ ꯂꯤꯠꯄꯤꯔꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯆꯥꯛꯈꯨꯝ ꯆꯪꯉꯒꯦ ꯇꯧꯕꯅꯦ ꯃꯆꯜꯗꯣ ꯁꯦꯝꯃꯝꯃꯦ ꯃꯥꯏꯔꯦꯟꯁꯦ ꯑꯃ ꯆꯝꯐꯨꯠ ꯑꯗꯨꯒ ꯆꯝꯅ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯉꯒꯦ ꯑꯗꯨꯒ ꯌꯦꯡꯉꯒꯦ ꯁꯤ ꯍꯥꯟꯅ ꯇꯧꯊꯣꯛꯈ꯭ꯔꯒꯦ ꯍꯣꯠꯅꯕꯗ ꯀꯨꯀꯔ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯝ ꯁꯝꯕꯅꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯃꯥꯏꯅ ꯀꯨꯀꯔ ꯊꯣꯡꯉꯗꯤꯀꯣ ꯑꯗꯣ ꯁꯤ ꯆꯝꯐꯨꯠꯅꯦ ꯑꯗꯣ ꯁꯤꯁꯨ ꯀꯝ ꯌꯥꯎꯔꯛꯄꯩ ꯀꯔꯝꯕꯅꯣ ꯈꯪꯉꯔꯣꯏꯕ ꯑꯩ ꯐꯤ ꯍꯥꯏꯐꯦꯠꯇꯪ ꯄꯤꯕꯩ ꯐꯤꯔꯣꯟ ꯃꯆꯥ ꯃꯆꯥ ꯂꯣꯏꯊꯣꯛꯄꯤꯔꯨꯒꯦ ꯇꯧꯕꯅꯦ ꯋꯥꯏꯀꯣ ꯃꯌꯥꯝ ꯁꯥꯕꯁꯤꯗ ꯌꯦꯡꯉꯣ ꯍꯦꯛ ꯅꯣꯡꯉꯥꯜꯂꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯅꯤ ꯅꯨꯡꯗꯥꯡ ꯇꯥꯔꯦ ꯀꯩ ꯏꯟꯖꯥꯡ ꯐꯗꯣꯏꯅꯣ ꯇꯧꯕꯗ ꯀꯣꯛ ꯃꯩ ꯉꯥꯎꯋꯦ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯊꯣꯡꯕꯁꯦ ꯆꯥꯅꯤꯡꯉꯦ ꯆꯥꯅꯤꯡꯗꯦ ꯀꯥꯏ ꯑꯃꯨꯛ ꯇꯧꯏꯅꯦꯕ ꯐꯤꯁꯦ ꯁꯨꯕꯕꯨꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯂꯥꯏ ꯀꯣꯟꯁꯦ ꯑꯝꯇ ꯂꯧꯁꯜꯂꯝꯒꯦ ꯅꯣꯡ ꯃꯪꯖꯜꯂꯛꯑꯦ ꯋꯥꯁꯨ ꯋꯥꯕꯅ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯁꯦ ꯁꯣꯔ ꯐꯤ ꯍꯣꯏ ꯂꯥꯏ ꯀꯣꯟꯁꯦ ꯂꯧꯁꯜꯂꯝꯒꯦ ꯅꯠꯇ꯭ꯔꯗꯤ ꯅꯣꯡ ꯃꯪꯖꯜꯂꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯂꯧꯁꯜꯂꯝꯃꯦ ꯑꯗꯣ ꯁꯤ ꯑꯝꯇ ꯎꯆꯤꯟꯅꯥꯆꯤꯟꯅ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯕꯕꯥ ꯍꯣꯏ ꯂꯥꯛꯄ ꯃꯇꯝꯁꯨ ꯑꯣꯏ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯃꯗꯣ ꯅꯣꯛꯑꯒꯗꯤ ꯂꯣꯏꯔꯦꯕꯀꯣ ꯃꯀꯣꯛꯇ ꯑꯩꯅ ꯐꯤ ꯁꯨꯔꯤꯀꯥꯟꯗ ꯑꯗꯣ ꯑꯩ ꯅꯝꯃꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯗꯣ ꯃꯀꯣꯛꯅꯅꯦ ꯁꯥꯏꯌꯦꯅ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑ ꯊꯝꯃꯧꯋꯦꯕꯀꯣ ꯍꯤꯗꯥꯛ ꯀꯥꯞꯄꯨꯕꯒꯤ ꯁꯥꯒꯠꯂꯛꯀꯅꯤꯅ ꯁꯥꯒꯠꯄꯩꯗꯤ ꯌꯥꯎꯗꯦꯗꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯁꯨꯝ ꯁꯥꯁꯦ ꯃꯥꯗꯤ ꯍꯨꯃꯥꯡ ꯌꯥꯝ ꯊꯥꯡꯒꯠꯂꯦ ꯃꯀꯣꯛ ꯉꯥꯎꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯉꯥꯡꯗꯤ ꯃꯐꯤ ꯃꯔꯣꯟ ꯌꯥꯎꯗꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯅꯝꯕꯗꯣ ꯊꯥꯒꯠꯄꯗꯣ ꯌꯥꯗꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯅꯝꯃꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯀꯩꯀꯥꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯁꯤꯜꯂꯁꯨꯅ ꯑꯩꯅ ꯇꯧꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯕꯗ ꯑꯩꯅ ꯃꯁꯛꯇꯨꯗ ꯐꯖꯅ ꯑꯣꯏꯅ ꯄꯥꯝꯕꯤꯔꯒꯦꯅ ꯑꯗ ꯐꯤ ꯀꯩꯀꯥꯗꯣ ꯑꯝꯇ ꯐꯧꯗꯣꯛꯎꯈꯤꯒꯦ ꯅꯣꯡꯁꯨ ꯇꯥꯔꯝꯗꯣꯔꯦꯅ ꯎꯔꯨꯝꯗ ꯐꯧꯔꯨꯈꯤꯒꯦ ꯑꯝꯇ ꯉꯁꯤꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯗꯣ ꯃꯥꯁꯦ ꯉꯥꯛꯇꯪ ꯑꯩꯒ ꯂꯩꯃꯤꯟꯅꯔꯒ ꯄꯣꯊꯥꯍꯜꯂꯒꯦ ꯀꯣ ꯑꯗꯨꯒ ꯃꯃꯥꯒ ꯍꯣꯔꯦꯟ ꯃꯥ ꯉꯁꯤꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯉꯥꯛꯇꯪ ꯂꯩꯔꯒ ꯍꯧꯔꯛꯀꯗ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯑꯥꯏꯔꯟ ꯀꯩꯀꯥ ꯊꯛꯇꯣꯛꯑꯁꯤ ꯃꯥ ꯚꯤꯇꯥꯃꯤꯟ ꯀꯩꯀꯥ ꯊꯛꯇꯣꯛꯈꯤꯒꯦ ꯑꯗꯨꯒ ꯉꯥꯛꯇꯪ ꯇꯨꯝꯍꯟꯒꯦ ꯑꯩꯈꯣꯏ ꯃꯃꯥꯒ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯋꯥꯏꯗꯣ ꯈꯨꯠꯁꯦ ꯇꯩꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯟꯗꯣ ꯃꯥꯅ ꯃꯥ ꯐꯦꯡꯕꯤꯔꯒꯦ ꯋꯥꯔꯦꯅ ꯍꯥꯏꯌꯦꯕ ꯑꯩ ꯋꯥꯕꯗꯨꯗ ꯃꯥ ꯐꯦꯡꯕꯤꯔꯒꯦ ꯑꯉꯥꯡꯗꯣ ꯉꯥꯛꯇꯪ ꯁꯦꯟꯅꯔꯨꯔꯣ ꯍꯥꯏꯔꯦ ꯀꯩꯝꯇ ꯇꯧꯗ꯭ꯔꯦ ꯐꯝꯃꯒ ꯀꯩꯗꯧꯔꯒꯦ ꯏꯆꯦꯕꯣ ꯃꯥ ꯀꯩꯝꯇ ꯇꯧꯗ꯭ꯔꯦ ꯐꯝꯃ ꯂꯩꯔꯦ ꯅꯪ ꯕꯣꯕꯣꯛ ꯃꯆꯥ ꯏꯟꯖꯥꯡ ꯁꯦꯝꯃꯒ ꯅꯪ ꯑꯂꯨ ꯄꯥꯏ ꯆꯥꯔꯝꯃꯤꯕ ꯈꯥꯃꯦꯟ ꯆꯥꯕꯁꯦ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ
ꯎꯝ ꯅꯥꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯐꯩꯒꯟꯒ ꯀꯩꯝ ꯅꯥꯗ꯭ꯔꯦꯗ ꯉꯁꯤꯗꯤ ꯎꯝ ꯅꯍꯥꯟꯈꯩꯗꯤ ꯁꯨꯝ ꯀꯥꯟꯁꯤꯗꯤ ꯃꯥ ꯃꯁꯥ ꯁꯥꯒꯠꯄꯅꯦꯕ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯇꯦ 6 hours later. Betul. Betul. Oh. Kamu bisa apa? Ah. Yeah, I think it's what